Babysana misi asengma langlang langjun puthokpiyu maira paibi. Babysana misi asengma langlang langjun puthokpiyu maral leitaba miyoising fajinbiganu haiba dimanda ngasi nungthul kyamgai thongju amadi langthabalgi leikai ahumgi maira paibisingna National Highway number 102 gi manak Kanchipur laisang hidenda miyamgi wakat mifam chathakre. Wakat mifam aduda saruk yariba kyamgai gi apunma maira paibigi secretary L ebe yaimana phongdorakpada Standard Robert Higher Secondary School gi mahairoi nupi macha ningthaujam Babysana asi sire tabada lebak miyamna horaklibi ihau asida laikai asigi miyoisingna school amadi boarding roomda mitop kana changbagi haiduna kupna thigatpada kanagumba miyoi amata changbagi pau leite hairi. Police amadi laingakna Babysana masa mathanta sijabani haina phongdokpa laikre fajinkrabasing maral leitrabadi thadokpiyu maral leiragana sera phonganbiyu nakal amatagi lawbiganu karigumba Babysana asi hatpani hairagandi amadi achumba leiragadi school asi laikai miyamda oina sinabiro natraga CBI da sinare hairaga miyamda mayek sengna khanganbiro mi ani khatnarabadi animak wa hangba mathau tai ban broket tawraga waribadi lairaba amadi nomgi sara talaga hingjariba miyamni ina khunba yeitong khamdongba amadi senjau paiba miyoisingdi wade miyamna police asi thajaba watle maram aduna miyamna thajanaba police na achumba thabak tawbada thauna laina tawgadabani hairi.